Hi ma'am. Ngasi sigar chatpa oina lam amuk koige lokta. Ado nga lairadi nga so adum phage. Aduga kari adum kwa managumba lairadi adum hekke. Aduga lok achawba da yaudi yaurani. Ado si kare haji sigar chatpa oina ai nupisu muk yaure si akhoi itai naw lok chatke aduna hujikse akhoi ayukta kumba oire adu yengsi ma'am nga lairadi nga adum phage nga mu du ina nga mu nung makhada laiba nga mu adu phage ai mitche pomli haugatpada ngairibdina ayuk haibase nomit wangre chak chadre adu yenglasi ma'am kramain laibra haibdo adum masigi video se hujikse sumain kumle ma'am akhoi gi kumsi gi chinglo anpham dako chinglo se lan nong chubadagi kangkhirasi mai se haptribane mai hapkhradi yam nungairani phau thanangai dugi numitse khradi wangre jakti chadri pung manga helani he pung manga te helani he sumain leire lause ko chi phau thokhradi yam nungsigani scenery se yam hingna ba chingi punsi se sumaina lau uraga phau haplaga phau phanglaga chabado adu oire khoise punsi haibase sini ma'am punsi haibase ko hujikse chingda lairibase sengna haibda mai se pam se mai thagradi thabak yambane adu mai se tharani nak lairadi adu thadringai mamangda thabak se yam komthokpa haiba tare ko sangba thabak leitaba ko adugi adum lok chatpa natraga akhoi sigar chatpa adudagi natang koi thokpa haiba tare ha tanba adum sangdo fresh oinaba fresh oinaba fresh oinaba english da ado sumaina ko koi thokpa haiba tare lokta thabak se leitaba ko na akhoi itai naw so adum thabak leitamni na kari tawgani mai su thadri laumai tharadi hoi thabak te dum leirani ko mangkhon ba adudagi lingba yaba toroboi kumba thaba yaba chongkijak dum leirani ko na hujikse adum thabak leitabe ngasi su amuk lok chatkre lokta amuk kari leibra haibdo adum nongsit nahan nongsinda tawbado ture lambida tukre nongsa lakpa ganda khannanga haina tekre si ama sida ma tekre ko tekre hai sira tukre hai sira nongsit che kanbane nan ma'am nongsit che denjon tai na ma'am ran lok yoba ganda so mu utlak lake do ma'am yengsi lok yaudringai da mate adum kaplak pa yaba kaplake sigi atongba se khoina maming ama laibani ko jing mamin yam nungse silkham lanbung haina ko dugi atong bani ma'am do magi ching atong bagi maming di adum silkham lanbung haina adum khangnai sumain laire ma'am adu mathang amuk yengsi ma'am lok yau dringai mamangda lok yauge tawbagan amuk kaplake video sida lamyang khong sigi umang marakta ko taseba tu khongi ko tu kapka dore thapbe he asas malle he Ram sabda onar nong mai pai ka lo
kana mana eka. ꯌꯣꯡꯃꯨ ꯈꯣꯡꯉꯦ ꯃꯈꯥꯗ ꯃꯥꯟ ꯂꯩꯆꯤꯟ ꯃꯥꯟꯕ ꯑꯃ ꯃꯥ ꯋꯤꯇꯔꯁꯦ ꯌꯥꯗꯦ ꯂꯩꯆꯤꯟ ꯃꯥꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯈꯥꯏꯔꯣ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯔꯒꯦ ꯑꯁ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯁꯤ ꯑꯣꯏꯅ ꯆꯥꯈꯤꯒꯦ ꯒ꯭ꯔꯥꯎꯟ ꯑꯦꯄꯜ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯍꯥꯎꯒꯨꯝ ꯆꯨꯃꯟ ꯌꯧꯔꯦ ꯁꯤꯗꯒꯤ ꯆꯪꯈ꯭ꯔꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤ ꯆꯨꯃꯟ ꯃꯈꯥꯗꯤ ꯆꯪꯂꯒ ꯂꯣꯛ ꯌꯧꯔꯅꯤ ꯂꯣꯛ ꯃꯈꯣꯟ ꯈꯔ ꯇꯥꯔꯦ ꯁꯤ ꯂꯣꯛ ꯌꯧꯔꯅꯤ ꯑꯗꯣ ꯂꯣꯛ ꯌꯧꯕꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯆꯪꯂꯒꯦ ꯑꯗꯨꯗꯒꯤ ꯂꯣꯛ ꯌꯧꯔꯒ ꯑꯃꯨꯛ ꯀꯥꯞꯂꯒꯦ ꯂꯣꯛ ꯌꯧꯒꯗꯧꯔꯦ ꯃꯌꯥꯝ ꯂꯣꯛ ꯋꯥꯔꯦ ꯋꯥꯔꯦ ꯂꯣꯛ ꯃꯈꯣꯟ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯂꯣꯛ ꯃꯅꯥꯛ ꯌꯧꯔꯦ ꯑꯩ ꯅꯨꯄꯤꯗꯣ ꯋꯥꯕꯒꯤ ꯂꯩꯍꯧꯔꯦ ꯇꯨ ꯁꯤꯗ ꯍꯥꯎ ꯌꯣꯔ ꯇꯥꯡꯄꯥ ꯁꯤꯗ ꯅꯥꯎꯁꯦꯟ ꯅꯝꯕꯤ ꯂꯩꯔꯦ ꯍꯥꯏꯌꯦꯅꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯩ ꯂꯩꯕꯒꯤꯔ ꯍꯦꯛꯁꯦ ꯅꯥꯎꯁꯦꯟ ꯅꯝꯕꯤꯗꯤ ꯂꯩꯗꯤ ꯂꯩꯒꯟꯕꯅꯦ ꯁꯤꯗꯣ ꯋꯥꯕꯒ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯃꯊꯛꯇ ꯂꯩꯍꯧꯕꯒꯤ ꯅꯥꯎꯁꯦꯟ ꯅꯝꯕꯤ ꯎꯏ ꯍꯥꯏ ꯂꯩꯔꯦ ꯁꯤꯗꯣ ꯄꯥꯝꯕꯤꯗꯣ ꯁꯤ ꯇꯤꯡꯈꯪ ꯂꯩꯕꯁꯦ ꯁꯤ ꯑꯣꯏꯔꯦ ꯕꯣꯏꯁꯤꯡꯗꯨꯁꯨ ꯑꯥꯔꯦꯟ ꯍꯩꯔꯥ ꯃꯥꯏꯗꯤ ꯕꯣ ꯋꯥꯠꯂꯨꯏ ꯅꯪꯒꯤ ꯁꯤꯡꯗꯨꯒ ꯁꯦꯝꯃꯤ ꯆꯥꯅꯤꯡꯕ꯭ꯔꯣ ꯍꯣꯔꯦꯟ ꯂꯣꯛꯇꯀꯣ ꯆꯥꯛ ꯆꯥꯅꯤ ꯀꯦꯃꯦꯔꯥꯃꯦꯟ ꯎꯝꯂꯛꯑꯒ ꯃꯦꯠꯅꯕ ꯃꯔꯨꯞ ꯃꯦꯠꯅꯕ ꯃꯣꯏ ꯇꯤꯡꯈꯪꯗꯣ ꯊꯤꯟꯍꯟꯒꯅꯨꯀꯣ ꯃꯣꯏ ꯇꯤꯡꯈꯪ ꯊꯤꯟꯕꯗꯤ ꯂꯨꯕꯅꯤ ꯁꯦ ꯃꯅꯝꯁꯦ ꯍꯥꯎꯕꯅꯤ ꯕꯒꯔꯁꯦ ꯈꯨꯔꯨꯃꯁꯦ ꯌꯥꯝ ꯐꯖꯕ ꯄꯥꯝꯕꯤ ꯅꯠꯇꯦꯗ ꯁꯤꯗꯤ ꯂꯝꯗ ꯂꯩꯕ ꯃꯥꯏ ꯃꯔꯨ ꯇꯥꯕꯒꯤꯀꯣ ꯐꯖꯕ ꯄꯥꯝꯕꯤ ꯅꯠꯇꯦ ꯀꯔꯥ ꯗꯤꯀꯔꯥ ꯀꯔꯥ ꯑꯅꯤꯃꯛ ꯇꯧꯕ ꯍꯥꯏ ꯃꯥꯜꯂꯦ ꯁꯤꯁꯦ ꯅꯨꯡꯁꯤꯠꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯨꯡꯁꯤꯠ ꯀꯟꯕꯗꯣ ꯐꯖꯅ ꯂꯩꯇ꯭ꯔꯦ ꯅꯥꯎꯁꯦꯟ ꯅꯝꯕꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯇꯦꯛꯀꯦꯀꯣ ꯅꯥꯎꯁꯦꯟ ꯅꯝꯕꯤꯁꯦ ꯂꯩꯕ ꯃꯐꯝꯗ ꯌꯥꯝꯂꯅꯤ ꯂꯤꯁꯨ ꯂꯤꯈꯤꯔꯣꯏ ꯑꯗꯨꯒ ꯀꯩꯅꯣ ꯂꯤꯁꯨ ꯂꯤꯈꯤꯔꯣꯏ ꯅꯧꯁꯨ ꯅꯧꯔꯔꯣꯏ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯅꯤ ꯂꯩ ꯁꯥꯠꯂꯦ ꯂꯩ ꯁꯥꯠꯄꯗꯣ ꯅꯥꯎꯁꯦꯟ ꯅꯝꯕꯤ ꯂꯩ ꯎꯔꯕ꯭ꯔꯥ ꯇꯣ ꯁꯤ ꯑꯣꯏꯔꯦ
ꯍꯣꯔꯦꯟ ꯂꯣꯛꯇ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯆꯥꯅꯉꯥꯏ ꯍꯦꯛꯂꯒꯦ ꯇꯤꯡꯈꯪꯁꯦ ꯅꯥꯏ ꯁꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯑꯂꯨ ꯏꯔꯣꯟꯕꯗ ꯍꯥꯞꯄ ꯃꯅꯝꯗꯣ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯂꯁꯦ ꯅꯨꯡꯁꯤꯠꯅ ꯇꯧꯕꯒꯤꯀꯣ ꯌꯥꯝ ꯍꯧꯗ꯭ꯔꯦꯕ ꯑꯁꯤꯗꯁꯨ ꯇꯥꯈꯤꯕꯗꯣ ꯃꯨꯔꯦ ꯆꯥꯕ ꯌꯥꯈ꯭ꯔꯦꯅꯦ ꯁꯤ ꯅꯨꯡꯁꯤꯠꯅꯗꯤ ꯂꯣꯛ ꯌꯧꯔꯦ ꯃꯌꯥꯝ ꯂꯣꯛ ꯌꯧꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯌꯦ ꯀꯣꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥ ꯂꯩꯒꯅꯤ ꯂꯝꯌꯦꯟꯒꯨꯝꯕ ꯌꯣꯡꯒꯨꯝꯕꯗ ꯌꯣꯡꯒꯨꯝꯕ ꯂꯩꯔꯗꯤ ꯌꯣꯡꯒꯨꯝꯕꯁꯦ ꯂꯣꯛ ꯌꯧꯔꯁꯦ ꯃꯌꯥꯝ ꯐꯖꯔꯦꯍꯦ 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 ꯂꯣꯛꯁꯤ ꯈꯥꯏꯅꯕ ꯁꯤꯗ ꯑꯃ ꯀꯥꯔꯅꯤ ꯁꯤꯗ ꯑꯃ ꯀꯥꯔꯅꯤ ꯁꯤꯅ ꯋꯥꯇꯔꯐꯣꯜꯒꯤ ꯂꯣꯛ ꯁꯤꯅ ꯉꯥꯎꯁꯤ Sudah makaran nih goblok. Sudah makaran. Sini ya. Ibu udah di ngai kan ya? Or. Ya udah koi lagi. Lok ya udah deh. Nak pot thaki deh. ꯆꯥꯛꯁꯦ ꯉꯥ ꯊꯤꯔꯒ ꯁꯤꯗ ꯆꯥꯔꯒꯦ ꯌꯣꯡꯒꯨꯝꯕ ꯂꯩꯕꯀꯣ ꯌꯣꯡꯁꯨ ꯂꯩꯒꯅꯤ ꯍꯩꯂꯦꯡ ꯀꯥꯕꯁꯅꯨ ꯅꯣ ꯁꯤꯗ ꯆꯣꯡꯁꯤꯜꯂꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨ ꯆꯥꯛ ꯆꯥꯅꯉꯥꯏ ꯉꯥ ꯊꯤꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯂꯩꯔꯦ ꯁꯦ ôm tua ai đi tâm ôm tua rồi 잠깐 그 작자로 얌데 시 헤이 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 깐만은 시 아니서 시 angauba ngamu angauba sina ngamu amuba to ꯆꯣꯡꯉꯤꯅꯦ ꯆꯥꯔꯁꯦ ꯆꯥꯅ ꯀꯣꯟꯅꯔꯅꯤ ꯁꯤꯗ ꯂꯩꯕꯒꯤ ꯋꯥꯅꯤꯗ ꯁꯤꯅꯨꯡ ꯃꯈꯥꯗ
ꯂꯩꯒꯅꯤ ꯁꯤ ꯉꯥꯃꯨ ꯂꯩꯕꯅꯦ ꯁꯤ ꯂꯣꯛꯁꯦ ꯂꯝꯕꯤ ꯌꯥꯎꯔꯦ ꯑꯁ ꯑꯩꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯌꯥꯎꯔꯦ ꯁꯤ ꯑꯣ ꯅ ꯚꯥꯏ ꯊꯥ ꯌꯦꯜꯂꯛꯇꯦ ꯃꯩ ꯌꯧꯔꯪꯗꯦ ꯑꯁꯤ ꯂꯝꯕꯤ ꯑꯁꯤ ꯉꯥꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯍꯧꯖꯤꯛ ꯁꯤ ꯊꯣꯡꯂꯒ ꯍꯧꯖꯤꯛꯁꯦ ꯊꯣꯡꯅꯕ ꯋꯥ ꯌꯥꯟꯈꯤꯒꯦ ꯁꯤꯗ ꯋꯥ ꯑꯃ ꯌꯥꯟꯁꯤ ꯑꯗꯨꯒ ꯌꯥꯜꯂꯒꯦ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯑꯁ ꯁꯣꯔꯤꯁꯦ ꯁꯣꯔꯤ ꯊꯧꯗ꯭ꯔꯦ ꯑꯩ ꯁꯣꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯆꯥꯎꯕꯅꯤꯅ ꯌꯥꯔꯦꯁꯤꯅ ꯌꯦꯟꯁꯥꯡ ꯊꯣꯡꯅꯉꯥꯏ ꯌꯥꯔꯦꯁꯤꯅ ꯃꯔꯣꯛ ꯃꯦꯠꯄ ꯊꯣꯡꯅꯉꯥꯏ Hillyden manchamaga. ꯄꯥꯏꯔꯒ Niwasuka. ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅꯀꯣ ꯆꯥꯛ ꯆꯥꯔꯒ ꯑꯌꯨꯛꯀꯤ ꯁꯤ ꯍꯧꯔꯁꯤꯀꯣ Ngaya. yare yare do sina morok metpa morok metnaba tu se nang met khamro thum haplaga oh hing je pai lak Ngai tukatariya. ngai thukta ta dare dai pangpa aurani hai sida met piba ꯑꯁꯤꯁꯦ ꯃꯌꯥꯝ ꯊꯨꯝ ꯃꯔꯣꯛ ꯍꯥꯞꯂꯣꯏꯗꯕꯅꯦ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯞꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯃꯨꯟꯍꯜꯂꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯄꯥꯟꯗ ꯍꯥꯏꯊꯣꯛꯂꯒ ꯃꯦꯠꯀꯅꯤ ꯃꯦꯠꯂꯒ ꯆꯥꯔꯅꯤ ꯉꯥꯃꯨ ꯌꯥꯎꯔꯦ ꯉꯥꯃꯨ ꯑꯅꯤ ꯌꯥꯎꯔꯦ ꯉꯥ ꯃꯆꯥ ꯑꯩꯈꯣꯏ ꯈꯔ ꯌꯥꯎꯔꯦ ꯁꯧꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯧꯊꯣꯛꯄ ꯍꯧꯔꯦ ꯃꯌꯥꯝ ꯍꯥꯏ ꯇꯧꯔꯒꯦ ꯈꯣꯏ ꯑꯉꯥꯡ ꯁꯤ ꯉꯥ ꯊꯝꯅꯕ ꯆꯪꯒꯗ꯭ꯔꯣ ꯆꯪꯒꯅꯤꯀꯣ ꯁꯤꯗ ꯊꯝꯁꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦ ꯅꯨꯡ ꯃꯆꯥ ꯑꯃ ꯅꯥꯔꯤꯝꯗ ꯁꯤꯗ ꯑꯃ ꯊꯝꯃꯣ ꯃꯔꯣꯛ ꯃꯦꯠꯄꯗꯣ ꯂꯧꯕ ꯆꯠꯂꯒꯦ ꯁꯤꯁꯦ ꯁꯥꯒꯗꯧꯔꯤ ꯁꯤꯁꯦ
ꯆꯥꯈꯤꯕ ꯑꯗꯨꯗꯒꯤ Makara lay mo chang makara jiktang di lay re yara yara lay tra sidagi masa ngamu su mulle shale khakjing yaw re sai hey sai nau sen nam bi hap lo ayya Fajan sai he se đã sai đấy hậu he đó nó sen năm bi yaw re marok yaw re mo si di wow mo si di hậu ne he nga ahing ba mun han la ga met pa mayam si amrak cha ge wow ai berani sih không tăng cả hả tôi rồi mấy tà rồi này sih rồi nó bị vậy kamu sih kan mau rồi Chào mama. Nào sen năm đi. Se. Marok su sai. Hau so hau re nào sen năm bi ga sumai na ko sumai na tu se nó sai hau nào sen năm bị mà tôm đâu mà xe sumai na tàu ra đi mẹ cha biu hao ấy xe 1 2 3 ama cha biu sa मैम अदुदी वीडियो से सुमाइन लोइसिल लगे मैम मथंग दा अमुक थेंगना रसे बाय बाय